ꯆꯍꯤ 19-20 ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯁꯤ ꯃꯥꯙꯕꯤ ꯊꯃꯣꯏꯗ ꯃꯩꯒꯤ ꯆꯤꯡ ꯐꯨꯝꯗꯨꯅ ꯍꯤꯡꯂꯛꯄꯅꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤꯕꯨ ꯍꯪꯒꯠꯅ ꯆꯠꯄꯁꯨ ꯌꯥꯗ, ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯁꯨ ꯃꯌꯦꯛ ꯃꯉꯥꯜ ꯌꯥꯎꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯂꯦꯟꯕꯒꯨꯝ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯡꯈ꯭ꯔꯕ ꯆꯍꯤ ꯀꯌꯥ ꯑꯁꯤꯗ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯅꯥ ꯑꯃꯠꯇꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯅꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯥꯅ ꯍꯪꯖꯔꯕꯁꯨ ꯄꯥꯎꯈꯨꯝ ꯐꯪꯗꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯐꯪꯂꯤꯕ ꯆꯤꯊꯤ ꯑꯗꯨ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯈꯟꯕꯗ ꯃꯥꯙꯕꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ꯫ ꯋꯥꯈꯜꯗꯁꯨ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯣꯛꯈꯤ ꯊꯋꯥꯏ ꯇꯥꯅ, ꯀꯞꯈꯤ ꯊꯃꯣꯏ ꯁꯣꯛꯅ, ꯋꯥꯔꯧꯈꯤ ꯊꯃꯣꯏ ꯃꯅꯨꯡ ꯌꯧꯅ, ꯐꯪꯈꯤ ꯆꯩꯅꯥꯁꯨ ꯃꯈꯜ ꯃꯈꯜ꯫ ꯏꯃꯨꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯅꯨꯡꯁꯤ ꯀꯥꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯋꯥꯠ ꯆꯩꯊꯦꯡ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯀꯌꯥ ꯑꯃ ꯈꯪꯖꯔꯒꯦ ꯈꯟ ꯃꯜꯂꯕ ꯁꯪꯒꯥꯏ ꯑꯗꯨꯗ ꯑꯍꯤꯡ ꯀꯌꯥ ꯂꯦꯟꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯁꯥꯒꯠꯃꯤꯟꯅꯈꯤ ꯄꯨꯟꯁꯤꯒꯤ ꯑꯁꯥꯁꯨ, ꯉꯥꯏꯃꯤꯟꯅꯈꯤ ꯈꯧꯔꯥꯡꯂꯕ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕ ꯃꯆꯥꯅ ꯇꯥꯏꯕꯪ ꯃꯪ ꯐꯥꯎꯅꯔꯛꯄ꯫ ꯐꯪꯖꯈꯤ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯨ ꯃꯆꯥꯒꯤ ꯁꯛꯇꯝꯕꯨ ꯎꯖꯔꯒ꯫ ꯑꯗꯨꯕꯨ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯑꯁꯥꯎꯕ, ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯕꯨ ꯇꯥꯡꯒꯣꯏ ꯑꯣꯟꯅ ꯆꯥꯈꯤꯕꯅ ꯅꯨꯡꯁꯤ ꯈꯣꯝꯂꯥꯡꯅ ꯅꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯃꯆꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯊꯛꯄꯁꯨ ꯐꯪꯗ ꯀꯥꯏꯅꯈ꯭ꯔꯦꯗꯣ ꯃꯃꯥ ꯃꯆꯥꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯤꯠꯃꯥꯡꯗꯁꯨ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯛꯏ꯫ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯙꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯔꯦ꯫ ꯑꯍꯤꯡ ꯃꯌꯥꯏ ꯑꯗꯨꯗ ꯃꯥꯙꯕꯤꯅ ꯀꯞꯂꯛꯄꯗꯨꯗ ꯁꯅꯥꯍꯜꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯙꯕꯤꯕꯨ ꯍꯧꯗꯣꯛꯏ꯫ "ꯃꯃꯥ, ꯃꯃꯥ, ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ? ꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ?" ꯃꯪꯂꯥꯟ ꯑꯃꯒꯤ ꯄꯤꯔꯥꯡ ꯅꯠꯇꯦ, ꯄꯦꯟꯗꯕꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯜꯂꯕ ꯃꯥꯙꯕꯤꯒꯤ ꯊꯃꯣꯏꯒꯤ ꯄꯤꯔꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯙꯕꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯁꯅꯥꯍꯜꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯨꯝꯊꯔꯨꯕ ꯁꯥꯔꯒ ꯈꯨꯝꯂꯛꯏ꯫ "ꯇꯥꯔꯦ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯏꯁꯤꯡ ꯈꯔ ꯊꯛꯀꯦꯔꯣ ꯅꯪꯕꯣ?" "ꯌꯥꯔꯅꯤ ꯃꯣꯏ ꯄꯥꯕꯨꯡ." "ꯃꯪ ꯅꯨꯡꯉꯥꯏꯇꯕꯒ ꯃꯪꯕ꯭ꯔꯅꯤ ꯅꯪꯕꯣ ꯀꯞꯇꯅ ꯇꯧꯔꯤꯗꯨꯕꯣ?" "ꯃꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯤ." "ꯃꯀꯨ ꯃꯪꯅꯤꯁꯤ, ꯆꯥꯛꯁꯨ ꯆꯥꯗꯦ, ꯑꯗꯨꯗꯗꯤ ꯃꯪꯍꯥ ꯐꯠꯇꯕ ꯃꯪꯕ ꯇꯥꯕꯅꯤꯅꯦ꯫ ꯍꯌꯦꯡꯗꯤꯅꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯣꯏꯖꯔꯒꯁꯨ ꯆꯔꯥ ꯍꯦꯟꯕꯒ ꯌꯥꯔꯣꯏꯀꯣ ꯅꯪ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯕꯔꯇꯒ ꯑꯃꯠꯇ ꯇꯧꯕꯤꯔꯅꯨ, ꯅꯁꯥ ꯁꯣꯛꯄꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯤꯕ." "ꯍꯣꯏꯁꯦ, ꯇꯨꯝꯅꯕ ꯇꯧꯕꯤꯔꯣ ꯃꯣꯏ ꯄꯥꯕꯨꯡ." "ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯒ ꯇꯨꯝꯃꯨꯅꯤ ꯅꯪꯕꯣ." ꯁꯅꯥꯍꯜꯅ ꯍꯥꯏꯕꯒ ꯃꯥꯙꯕꯤꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯗꯤ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯂꯦꯞꯇꯦ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, "ꯑꯣ, ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯃꯃꯨꯛ ꯂꯥꯛꯂꯕ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯈꯣꯡꯆꯠꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯡꯅ ꯆꯠꯄꯖꯥꯠꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯅ ꯍꯤꯡꯂꯤꯕ꯫ ꯑꯣ, ꯇꯣꯜꯂꯤꯗꯀꯣ ꯑꯩꯒꯤ ꯃꯄꯣꯛꯁꯦ꯫ ꯏꯆꯥꯒꯤ ꯁꯛꯇꯝ, ꯏꯆꯥꯒꯤ ꯄꯨꯟꯁꯤ, ꯃꯃꯥ ꯍꯥꯏꯅ ꯀꯔꯤꯁꯨ ꯈꯪꯗꯕꯀꯣ꯫ ꯑꯣ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ." ꯃꯥꯙꯕꯤ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯑꯇꯠ ꯑꯈꯝ ꯂꯩꯇ꯭ꯔꯦ꯫ ꯆꯥꯛꯊꯦꯛꯂꯦ ꯃꯆꯥꯒꯤ ꯃꯩꯔꯤꯅ ꯅꯨꯡꯄꯥꯜ ꯐꯥꯎꯅ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯃꯩꯁꯥ ꯑꯗꯨꯗꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ, ꯀꯅꯥꯗꯁꯨ ꯇꯥꯛꯊꯣꯛꯇꯦ꯫ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯆꯤꯡꯁꯥꯡꯗꯤ ꯅꯨꯄꯤ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯊꯃꯣꯏꯒꯤ ꯃꯁꯛ, ꯋꯥꯈꯜꯒꯤ ꯃꯃꯤ, ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯋꯥꯍꯩ ꯈꯔꯗ ꯆꯤꯡꯁꯥꯡ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯆꯝ ꯆꯝꯅ ꯍꯩ ꯂꯩ ꯈꯔ ꯁꯦꯟꯅꯕꯒꯤ ꯋꯥꯐꯝꯒꯤ ꯅꯠꯇꯦ꯫ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕꯗꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯐꯝꯅꯤ꯫ ꯏꯆꯝ ꯆꯝꯅ ꯍꯥꯏꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯒꯤ ꯃꯐꯝꯗꯗꯤ ꯊꯥꯖꯅ ꯊꯋꯥꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯊꯃꯣꯏꯗ ꯌꯩꯗꯨꯅ ꯍꯥꯏꯔꯛꯄꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯂꯩꯐꯝ ꯈꯪꯗ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯃꯌꯥꯝꯗꯨ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ "ꯂꯩꯒꯤ ꯋꯥꯐꯝꯁꯦ ꯀꯩꯔ ꯀꯅ ꯍꯥꯏꯅꯈꯤꯗꯣꯏꯅꯣ? ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯅ ꯊꯃꯣꯏ ꯄꯣꯠꯂꯨꯝ ꯑꯣꯏꯒꯗꯕ ꯑꯣꯏꯔꯒꯗꯤ
ꯂꯩꯀꯣꯜ ꯀꯌꯥ ꯁꯅꯨ ꯍꯥꯏꯕꯅꯣ? ꯀꯔꯝꯕ ꯂꯩꯀꯣꯜꯒꯤ ꯂꯩꯔꯪꯕꯅꯣ? ꯑꯄꯥꯝꯕꯗꯣ ꯑꯩꯕꯨ ꯈꯪꯍꯜꯂꯣ꯫ ꯏꯊꯥ ꯊꯥꯖꯗꯅ ꯆꯤꯡꯁꯥꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯖꯁꯨ ꯊꯋꯥꯟꯁꯨ ꯆꯤꯡꯁꯥꯡꯕꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯤꯡꯁꯥꯡꯁꯨ ꯋꯥꯗꯣ ꯍꯥꯏꯗꯣꯛꯂꯨꯔꯒ ꯋꯥꯔꯤꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯗꯨꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯒꯤ ꯌꯨꯝꯅꯤ, ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯅꯤ꯫ ꯂꯩ ꯑꯣꯏꯒꯦꯔꯥ ꯌꯨꯝ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯂꯣꯏꯅ ꯁꯣꯏꯗꯅ ꯁꯦꯟꯅꯒꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯆꯤꯡꯁꯥꯡ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯋꯥꯟꯒ ꯊꯥꯖꯒꯗꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯔꯨ ꯑꯣꯏꯅ ꯊꯋꯥꯟꯗꯤ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯆꯤꯡꯁꯥꯡꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯈꯤꯗ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯅꯤꯄꯥꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯁꯛ ꯃꯆꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯂꯛꯄꯒꯨꯝ ꯋꯥꯈꯜꯗ ꯐꯥꯎꯔꯛꯏ꯫ ꯅꯤꯄꯥꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯂꯩꯔꯥꯡ ꯑꯃꯒꯤ ꯋꯥꯐꯝ ꯅꯠꯇꯦ, ꯂꯩꯀꯣꯜ ꯑꯃꯒꯤ ꯋꯥꯔꯤꯁꯨ ꯅꯠꯇꯦ, ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯊꯃꯣꯏ ꯑꯃꯒꯤ ꯋꯥꯍꯩꯅꯤ ꯍꯥꯏꯕ ꯆꯤꯡꯅꯕ ꯄꯣꯛꯂꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯖ ꯅꯤꯄꯥꯃꯥꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯑꯃꯠꯇꯗꯤ ꯍꯪꯒꯠꯄ ꯉꯝꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯤꯡꯁꯥꯡꯗꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯇꯧꯐꯝ ꯈꯪꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯐꯠ ꯆꯝꯈꯠꯂꯤ꯫ ꯃꯁꯥꯗꯨ ꯀꯥ ꯍꯦꯟꯅ ꯈꯣꯏꯔꯥꯡꯂꯦ ꯉꯁꯤꯗꯤ꯫ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯅ ꯑꯃ, ꯆꯤꯟꯕꯥꯜꯗꯒꯤ ꯍꯥꯏꯗꯣꯛꯈꯤꯕꯅ ꯑꯃ, ꯑꯃꯠꯇ ꯃꯥꯟꯅꯔꯛꯇꯕ ꯑꯗꯨꯗꯗꯤ ꯆꯨꯔꯨꯞꯀꯤ ꯃꯩꯈꯨꯗꯨꯗ ꯑꯣꯏꯅ ꯇꯩꯅꯩ꯫ ꯃꯤꯠꯃꯥꯡꯗꯁꯨ ꯎꯔꯛꯏ ꯃꯇꯝ ꯑꯃꯗ ꯅꯨꯄꯤ ꯃꯥꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯕꯨ꯫ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤ ꯏꯆꯦꯜꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯕꯗ ꯅꯤꯡꯁꯤꯡꯕ ꯃꯥꯅ ꯀꯥꯎꯁꯤꯡ ꯑꯣꯏꯅ ꯇꯥꯎꯊꯔꯒ ꯆꯠꯄꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗꯨ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯇꯤ ꯄꯨꯟꯁꯤ ꯏꯆꯦꯜꯒꯤ ꯇꯣꯔꯕꯥꯟ, ꯊꯃꯣꯏ ꯃꯥꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝ꯫ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯖꯔꯒꯁꯨ ꯆꯤꯡꯁꯥꯡ ꯀꯩꯊꯦꯜꯗ ꯅꯥꯏꯇꯣꯝ ꯆꯥꯎꯔꯛꯄ ꯑꯣꯏꯕꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯍꯦꯟꯒꯠꯂꯛꯏ, ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕꯁꯨ ꯍꯦꯟꯒꯠꯂꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯤꯡꯁꯥꯡꯕꯨ ꯑꯔꯨꯕ ꯃꯇꯥꯡꯗ ꯅꯥꯇꯩ ꯆꯥꯗꯕ ꯃꯐꯝꯗ ꯍꯦꯟꯅ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ SP ꯇꯦꯕ꯭ꯂꯦꯠ ꯅꯝꯕꯔ 4 ꯃꯈꯜ ꯀꯌꯥꯒꯤ ꯗ꯭ꯔꯛꯁꯅꯆꯤꯡꯕ ꯀꯌꯥ ꯂꯣꯟꯅ ꯁꯄ꯭ꯂꯥꯏ ꯇꯧꯕꯗ ꯆꯤꯡꯁꯥꯡꯕꯨ ꯄꯣꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯍꯥꯟꯅ ꯁꯤꯖꯤꯟꯅꯩ꯫ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ꯫ ꯏꯆꯝ ꯆꯝꯅ ꯄꯥꯈꯣꯜ ꯆꯠꯂꯤꯕꯅꯤ꯫ ꯆꯤꯡꯁꯥꯡꯒꯤꯗꯃꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯁꯣꯏꯗꯅꯕ ꯆꯥꯅꯕ ꯐꯪꯕ, ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯐꯝ ꯂꯩꯕ ꯃꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯅ ꯆꯍꯤ 10ꯃꯨꯛ ꯑꯗꯥꯏꯋꯥꯏꯗꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯄꯣꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛꯁꯨ ꯁꯤꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯔꯨ ꯑꯣꯏꯅ ꯃꯣꯔꯦꯗꯒꯤ ꯄꯨꯊꯣꯔꯛꯄꯒꯤ ꯊꯕꯛꯁꯤ ꯆꯤꯡꯁꯥꯡꯗ ꯁꯤꯟꯅꯕ ꯍꯧꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯅꯣꯡꯃꯗ ꯉꯝꯅꯤ ꯉꯝꯃꯣꯏ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯈꯨꯗꯤꯡꯒꯤ ꯊꯕꯛꯀꯤ ꯃꯃꯜ ꯍꯨꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯅ ꯁꯦꯜ ꯌꯥꯝꯕ ꯊꯕꯛ ꯑꯣꯏꯔꯒꯗꯤ, ꯈꯨꯗꯣꯡꯊꯤꯕ ꯊꯕꯛ ꯑꯣꯏꯔꯒꯁꯨ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗ ꯅꯥꯆꯨꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯣꯔꯦꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀ ꯑꯣꯏꯕꯒꯤ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯑꯁꯤꯗ ꯂꯩꯔꯝꯂꯕ ꯅꯤꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕꯗꯨ ꯏꯐꯣꯡ ꯐꯣꯡꯕ ꯌꯥꯕ ꯀꯔꯕꯥꯔ ꯑꯃꯒꯤ ꯂꯥꯛꯄ ꯅꯠꯇꯕꯅꯤꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯄꯣꯠ ꯆꯩ ꯇꯤꯛꯄ ꯁꯥꯔꯒ ꯂꯥꯛꯄꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯨꯡꯁꯥꯁꯨ ꯆꯥꯛꯊꯦꯛꯄ ꯃꯈꯩ ꯁꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯐꯝꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯑꯣꯏꯕꯒꯤ ꯆꯤꯡꯁꯥꯡꯗꯤ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯏꯝꯐꯥꯜꯗ ꯄꯨꯊꯣꯛꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯇꯤꯛꯄ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯤꯡꯁꯥꯡꯕꯨꯅ ꯄꯣꯠ ꯄꯨꯔꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯉꯥꯏꯕ ꯑꯣꯏꯅ ꯒꯥꯔꯤ ꯃꯈꯣꯡꯗ ꯊꯝꯃꯤ꯫ ꯅꯨꯡꯁꯥꯅꯒ ꯆꯥꯛꯊꯦꯛꯄ ꯃꯈꯩ ꯁꯥꯕꯒ ꯆꯤꯡꯁꯥꯡ ꯒꯥꯔꯤ ꯃꯅꯨꯡꯗ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕꯗꯣ ꯇꯧꯐꯝ ꯈꯪꯗ ꯑꯃꯨꯛ ꯍꯤꯞ ꯑꯃꯨꯛ ꯍꯧꯒꯠ ꯇꯧꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯁꯨꯝ ꯌꯦꯡꯏ꯫ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯔꯥꯞꯇꯤ ꯂꯥꯞꯇꯅ ꯅꯨꯄꯤ ꯑꯃꯅ ꯁꯥꯇꯤꯟ ꯃꯆꯥ ꯑꯃ ꯈꯜꯂꯒ ꯍꯩ ꯑꯁꯨꯕ ꯈꯔ ꯌꯣꯜꯂꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇꯅ ꯃꯆꯥꯅꯨꯄꯤ ꯆꯍꯤ 11-12ꯃꯨꯛ ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯒꯤ ꯁꯥꯇꯤꯟ ꯃꯔꯨꯝ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯨꯠꯇ ꯅꯣꯠꯕꯨꯛ ꯃꯆꯥ ꯑꯃꯒ ꯄꯦꯟꯁꯤꯜ ꯑꯃꯒ ꯄꯥꯏꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯏꯕ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯈꯣꯏꯗꯥꯖꯅ ꯌꯦꯡꯖꯩ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯤꯉꯩ
पुलिस खरना नुपी अदुगी पोटफमदो हौगतलो हाइना हाइनरिबदो असुम लापतकना ताई पुलिस अदुना ममा मचागी पोटफम अदु नमदना लोइसिनहल्लगा चटखिबदु उबदा चिंगसांगदे येंगबा नुंगाइत्रदुना ममा मचा अदुगी मनाक्ता चंगसिलक्तुना हंगले पुलिसना कई हैरिनो नुपीदो मपोट मचै खरदु लोइसिनबा हटनरंबनी वादु ताबदा चिंगसांगबा इंगंगकना येंगले इबुंगा अखोइदी मोइगी कैथेल मनुंगसिदा पोत योनबगी मफमसु फंगदे अदुना मफमसिदा खरदा ओइरगसु योलहौनबा हाइदना तौबनी अदुबु मिनुंगसि उन्थोंना लैखिद्रेनि मिसिंगसे कई योलिनो हैया चारनी बुंगो खरा लहौगेरो याम हाउबनी नि मागिसे कई हैयोगे हई चानिंगदना लैरमिनी आई खरा लहौगे होय होय बुंगो हैग्रु सुबसु याउरिये हैतुबसु याउई निंगसा मरक्सिदा सेल तांदबदी यादबनीदा उपाय लैतदना तौबनी इमागिसे अखोइसु चम्मनै केमदे खलुनेमा वाहैदुदा नुपी अदुगी मक्सलंबा माइथोंदु खजुक्तंग ओइरगसु मका लामथोरै अदुगा नाकंदा ममागी फिजिदा यानदुना मखुदा नोटबुक अमा खोलगा लैरिबा मचादुदा अमुक ओनसलगा हाइरे बेमा थाजा थुम जफुदु पिरो कदाइनो थाजसु मरम मोकना ममाना हाइरिबनु मतेंग पांगसिली अदुगा किजना ममादा अमुक ओनसलगा हाइरे इमा पुलिस लादी अमुक चाइरनी पोतु योलनुओ चलसे कैसुक तौरे पाखतकन इमा लैसिदी इमा चाकसु लामी चलसे हाइबनी होइनी सी मतंगदी योलखिगेदना ममा मचा अनिना ngangnaribadu चिंगसांग हैदु पिरकपा ngaइबा ओइना तारी निंगसागी मतमसु लैथरक्लबा मतम अदुबु निपि मचा अदुना चाकलामी हाइना हाइरिबदु ताबदा चिंगसांग थाजदा ओनसिलगा हंगले चक चाद्रिबो ngasiगे थाजसु चाद्रि हाइबगम मकोकतो हाइरगा लै मतवदुदा ममाना चिंगसांगदा ओनसिलगा इबुंगो से सिदा लैरेसे इचाना लैबिदना इमासु हैसिंगसे मांगहौद्रे चिंगसांग नुपी अदुना पिरकलिबा है खाउदुमा पाइरगा गाड़ी मनाक तमना लाई अदुगा गाड़ीदा काखले चिंगसांगा लाकमिनबा निपा अदुदी चिंगसांगबु ngaइदुना लैरंबनी चिंगसांगना है मयाम अमा लैरगा लाकपदुदा इंगंगकना है मयामदुदी कैदौनदोरिबा नंदे चानबनी कैनो है चाबसु हैतबा नंगना कमाइन चादेबा चाद्रसु नुंगाइतबगी दुम लैरैनी अदुबु यामनद्रा हाइबनीदा नंगबो कैसु कायदे ममा मचा अमना योलगा लैरमनी नुंगाइतबगी लैरपनी अस लोइरे इबुंगो लम थोगलागा दुमाइना सुम तौबा याबा नतेने नंगना लैद्रसु अतोपना दुम लैखिदौ लैरबनी नकुदा सेल खरा पाइरिदो लोइसिनबा तौगनुकुना मागिदमक हाइबिरक्लिबनी अदुबु चिंगसांग कानादबा अमदा सेल लोइसिनख्रे हाइबगी नाचुंबा पोक्ते मदुगी महुत्ता लाकमिनरिबा निपा अदुदा ओनसिलगा सेल तानबसु कयाम ओइ हाइबदु खंबगी थौइंकी लैबिरिनी चिंगसांगी वादुदा निपा अदुसु मखा ताना हाइरखिद्रे चिंगसांगसु वादु हाइरगा है मयाम अदुदा अमुक येंगी ममित्तना ममा मचादुना निंगसा मरक अदुदा पोत योलिनी हाइदुना तौरमलिबा फिबम अदु उदुना तले मदुदा सुनते मरु ओइना नुपी मचादुना निंगसा मरक अदुदा ममागी मनाक्ता लैरंबा मतौदु ममित्ता उरै कोइराउनरबि मिचना अनिदुगी मगुल लैबा मिथियेंग अदुगी मखादा थोंलिबा अमुबा सम्ब्रु चिंगसांगदी पाखंग फरकपा मतम गोइबगा नुपी माबु हेक उबदा थमोइदा नुंगसिये निंग हुनख्रबनी चिंगसांग मतम अदु निंगसिंगलकपदा ngarangta oiraboi ningi numittuda thajabu uraga pakhang thamoi mihul hena chongkhatlakibadu ngasi so adumak chongli wakhal khanna churuk machai ama chinglibadu loiramgadawre adabu churuk machai ama loiragasu wakhal pukning dilai tadabagum kari tausige haina amuk khalle ngayaka sum khallaga chungsang phone du fat pai khalle aduga thawan da call tawshili thawandi game nungaina sanaraga leirambani chungsangi call lakshin baduda mamai ga tusukdoi adubu chak chapam da chungsang na sauna hagat khibadu ningsing lakpada thawan ipapa khatna game do off tawraga phone du pai khale hello te kaile ai room da lei
ꯁꯤꯗꯝꯇ ꯂꯥꯛ ꯍꯣꯏ ꯊꯋꯥꯟꯁꯨ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯆꯨꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯆꯨꯡꯁꯥꯡꯁꯨ ꯊꯋꯥꯟ ꯂꯥꯛꯂꯒ ꯀꯔꯤ ꯀꯔꯝꯕ ꯄꯥꯈꯣꯟ ꯁꯤꯒꯅꯤ ꯍꯥꯟꯅꯅ ꯈꯟꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏꯗꯨ ꯅꯤꯛꯂꯒ ꯊꯋꯥꯟꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯊꯋꯥꯟꯁꯨ ꯀꯨꯏꯍꯧꯗꯦ ꯐꯠ ꯆꯪꯂꯛꯏ ꯀꯩ ꯂꯩꯔꯒꯦ ꯆꯨꯡꯁꯥꯡ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯁꯥꯔꯒ ꯊꯕꯛ ꯑꯃ ꯁꯤꯟꯅꯒꯦ ꯂꯥꯛ ꯊꯋꯥꯟ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯆꯨꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩ ꯆꯨꯡꯁꯥꯡꯁꯨ ꯐꯣꯟꯒꯤ ꯕꯣꯛꯁ ꯑꯃꯒ ATM ꯀꯥꯔꯗ ꯑꯃꯒ ꯂꯧꯊꯣꯔꯛꯂꯒ ꯊꯋꯥꯟꯗ ꯄꯤꯔꯛꯏ ꯁꯤ ꯑꯝꯇ ꯄꯤꯔꯨꯆꯣ ꯏꯆꯦꯗꯔꯣ ꯐꯣꯟꯂꯨꯁꯤꯕꯨꯗꯤ ꯃꯥꯅꯤ ꯑꯗꯨꯒ ꯀꯥꯔꯗꯁꯤꯁꯨ ꯆꯦꯒꯤꯔꯣ ꯍꯣꯏꯅꯦ ꯑꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯋꯥꯟ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯈꯤ ꯑꯗꯨꯒ ꯊꯥꯖꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯊꯥꯖꯁꯨ ꯇꯨꯝꯊꯕ ꯌꯥꯗ ꯆꯨꯡꯁꯥꯡꯅ ꯂꯩꯕꯤꯔꯛꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ M. ꯊꯣꯏꯕꯤꯒꯤ ꯅꯣꯚꯦꯜꯗꯨ ꯂꯧꯊꯣꯛꯂꯒ ꯄꯥꯔꯝꯕꯅꯤ ꯊꯣꯡ ꯊꯤꯜꯂꯛꯄꯗꯨꯗ ꯊꯥꯖ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯇꯨ ꯈꯨꯝꯖꯤꯜꯂꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯊꯋꯥꯟꯅ ꯊꯣꯡꯖꯤꯜ ꯃꯌꯥꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯥꯖ ꯏꯉꯛꯉꯛꯅ ꯀꯩ ꯂꯩꯔꯒꯦ ꯊꯋꯥꯟ ꯁꯤ ꯏꯆꯦ ꯇꯌꯥꯏꯅ ꯄꯤꯔꯛꯄꯅꯤ ꯊꯋꯥꯟ ATM ꯀꯥꯔꯗ ꯑꯗꯨꯒ ꯐꯣꯟꯒꯤ ꯕꯣꯛꯁ ꯑꯗꯨꯒ ꯊꯥꯖꯗ ꯄꯤꯁꯤꯜꯂꯤ ꯊꯥꯖꯗꯤ ꯃꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯊꯋꯥꯟꯕꯨ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯥꯔꯗꯇꯨ ꯂꯧꯁꯤꯟꯗꯦ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯐꯣꯟꯒ ATM ꯀꯥꯔꯗꯀꯅꯤ ꯀꯅꯥꯒꯤ ꯆꯦꯒꯤꯅꯦ ꯍꯥꯏꯌꯦ ꯑꯩꯗꯤ ꯀꯩꯒꯤ ꯄꯤꯔꯛꯏꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦꯕ ꯏꯆꯦ ꯑꯩꯁꯨ ꯍꯪꯉꯛꯇ꯭ꯔꯤ ꯇꯌꯥꯏꯅ ꯆꯦꯗ ꯄꯤꯔꯨꯆꯣ ꯈꯛꯇꯪ ꯍꯥꯏꯔꯛꯏ ꯑꯩ ꯂꯧꯔꯣꯏꯗ ꯂꯧꯁꯤꯜꯂꯨ ꯆꯦ ꯇꯌꯥꯏꯅ ꯆꯦꯒꯤꯅꯤꯅ ꯄꯤꯔꯛꯏꯅꯤ ꯊꯥꯖ ꯊꯋꯥꯟꯅ ꯄꯤꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯋꯥꯟ ꯑꯩ ꯂꯧꯔꯔꯣꯏꯒꯦ ꯅꯣꯏ ꯇꯌꯥꯏꯗ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔꯣ ꯊꯥꯖꯅ ꯂꯧꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯊꯋꯥꯟꯁꯨ ꯎꯄꯥꯏ ꯂꯩꯇ ꯀꯥꯔꯗꯇꯨ ꯄꯨꯔꯒ ꯆꯨꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯆꯨꯡꯁꯥꯡꯁꯨ ꯊꯥꯖꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯅ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯋꯥꯟꯗꯨ ꯑꯃꯨꯛ ꯆꯪꯂꯛꯄꯗꯨꯗ ꯆꯨꯡꯁꯥꯡ ꯈꯪꯅꯤꯡꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯒ ꯂꯩ ꯊꯋꯥꯟꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯀꯥꯔꯗꯇꯨ ꯆꯨꯡꯁꯥꯡꯗ ꯑꯃꯨꯛ ꯄꯤꯔꯛꯏ ꯁꯤꯗꯤ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯏꯗꯤ ꯆꯦꯅ ꯂꯧꯍꯧ ꯍꯥꯏꯕ ꯌꯥꯗꯦ ꯀꯩꯒꯤ ꯂꯧꯔꯔꯣꯏ ꯍꯥꯏ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯄꯤꯔꯤꯕꯅꯤ ꯑꯗꯨꯅ ꯆꯨꯡꯁꯥꯡ ꯁꯥꯎꯒꯠꯂꯒ ꯍꯥꯏꯔꯛꯏ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯃꯤꯅ ꯄꯤꯕ ꯄꯣꯠꯇ ꯂꯧꯅꯤꯡꯉꯤꯒ ꯂꯧꯅꯤꯡꯗꯦꯒ ꯌꯥꯝ ꯇꯧꯏꯗꯨ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩ ꯁꯥꯎꯔꯛꯄ ꯉꯥꯏꯔꯤꯔꯥ ꯃꯥꯒꯤꯁꯦ ꯆꯨꯡꯁꯥꯡꯅ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯊꯋꯥꯟ ꯆꯨꯡꯁꯥꯡꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯆꯨꯡꯁꯥꯡꯁꯨ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ ꯀꯩ ꯃꯔꯝꯒꯤ ꯂꯧꯗ꯭ꯔꯤꯅꯣ ꯍꯪꯉꯨ ꯆꯠꯂꯣ ꯊꯋꯥꯟ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯆꯨꯡꯁꯥꯡ ꯈꯣꯟꯖꯦꯜ ꯀꯗꯨ ꯋꯥꯎꯔꯞꯅ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗꯅꯦ ꯌꯥꯝ ꯊꯨꯅ ꯍꯪꯉꯨ ꯆꯠꯂꯣ ꯑꯣ ꯍꯣꯏꯗꯦ ꯊꯋꯥꯟꯗꯨ ꯆꯨꯡꯁꯥꯡꯒꯤ ꯃꯅꯥꯛꯇꯒꯤ ꯐꯠ ꯊꯣꯛꯈꯤ ꯆꯨꯡꯁꯥꯡꯗꯤ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯂꯩꯍꯧꯏ ꯊꯋꯥꯟꯗꯨ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯂꯒ ꯊꯥꯖꯒꯤ ꯊꯣꯡꯗꯣ ꯑꯃꯨꯛ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤ ꯊꯥꯖꯁꯨ ꯏꯉꯛꯉꯛꯅ ꯑꯃꯨꯛ ꯍꯥꯡꯗꯣꯛꯏ ꯊꯋꯥꯟꯗꯨ ꯃꯔꯩꯒꯗꯨ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯔꯒ ꯇꯌꯥꯏꯅ ꯄꯣꯠꯁꯤꯡꯁꯦ ꯂꯧꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯍꯪꯉꯤ ꯏꯆꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯗꯨꯗ ꯊꯥꯖ ꯃꯃꯥꯏꯒꯗꯨ ꯁꯨꯛꯂꯒ ꯈꯨꯝꯂꯛꯏ ꯃꯃꯜ ꯌꯥꯝꯃꯜꯂꯤ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯊꯣꯏꯅꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯊꯋꯥꯟꯗꯨ ꯃꯔꯝ ꯃꯣꯛꯅ ꯃꯊꯛꯇ ꯑꯃꯨꯛ ꯆꯦꯟꯈꯠꯈꯤ ꯑꯗꯨꯒ ꯆꯨꯡꯁꯥꯡꯗ ꯄꯥꯎꯗꯨ ꯑꯃꯨꯛ ꯇꯝꯃꯤ ꯆꯨꯡꯁꯥꯡꯗꯤ ꯁꯥꯎꯅꯤꯡꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇ ꯃꯃꯜ ꯌꯥꯝꯃꯜꯂꯤꯒ ꯇꯥꯡꯃꯜꯂꯤꯒ ꯍꯥꯏꯗꯅ ꯁꯨꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯂꯨꯄꯥ ꯀꯌꯥ ꯄꯤꯕ ꯄꯥꯝꯒꯦꯅ ꯍꯪꯆꯨ ꯆꯠꯂꯣ ꯊꯋꯥꯟ ꯋꯥꯈꯜꯗ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯀꯗꯨ ꯅꯣꯝꯂꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯈꯤ ꯊꯥꯖꯗ ꯆꯨꯡꯁꯥꯡꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯃꯃꯜꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯦ ꯑꯩ ꯐꯣꯟꯗꯨ ꯂꯧꯔꯒ ꯁꯤꯖꯤꯟꯅꯐꯝꯁꯨ ꯂꯩꯔꯣꯏ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯀꯅꯥꯗ ꯀꯣꯜ ꯇꯧꯗꯧꯔꯤꯒꯦ ꯁꯦꯜ ꯇꯤꯡꯅꯕꯅꯦꯅ ꯍꯥꯏ ꯊꯋꯥꯟ ꯄꯥꯎꯗꯨ ꯇꯝꯕ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯤ ꯍꯟꯗꯛꯃꯨꯛꯇꯤ ꯊꯋꯥꯟ ꯆꯨꯡꯁꯥꯡꯒꯤ ꯔꯨꯝ ꯌꯧꯔꯛꯄꯗ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯈꯨꯠ ꯑꯅꯤꯅ ꯈꯨꯎꯗ ꯁꯧꯔꯒ ꯍꯥꯏꯔꯛꯏ ꯗꯦ ꯐꯣꯟꯁꯦ ꯄꯥꯏꯔꯒ ꯀꯣꯜ ꯇꯧꯅꯕ ꯃꯤ ꯂꯩꯇꯦ ꯑꯗꯨꯒꯤꯅꯦꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯁꯦꯜ ꯇꯤꯡꯅꯕꯅꯦ ꯆꯨꯡꯁꯥꯡ ꯁꯥꯎꯅꯤꯡꯅ ꯃꯈꯨꯠ ꯑꯅꯤꯃꯛ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩ ꯑꯗꯨꯒ ꯊꯋꯥꯟꯗꯒꯤ ꯐꯣꯟꯒ ꯀꯥꯔꯗꯀꯗꯨ ꯐꯠ ꯃꯨꯜꯂꯤ ꯌꯥꯔ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯊꯋꯥꯟꯗꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯆꯦꯟꯕꯗ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯕꯅꯤ
ꯑꯗꯨꯅ ꯆꯤꯡꯁꯥꯡꯅ ꯐꯣꯟꯒ ꯀꯥꯔꯠꯀꯗꯨ ꯂꯧꯁꯤꯟꯈꯤꯕꯗꯨ ꯋꯥꯏ ꯁꯪꯕꯒꯨꯝ ꯀꯥꯗꯨꯗꯒꯤ ꯐꯠ ꯊꯣꯛꯈꯤ꯫ ꯆꯤꯡꯁꯥꯡꯗꯤ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯐꯣꯟ ꯄꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯗꯧꯔꯤꯒꯦ? ꯆꯤꯊꯤ ꯊꯥꯅꯔꯒ ꯂꯩꯕ ꯌꯥꯕ ꯃꯇꯝꯂꯣ? ꯃꯆꯤꯟꯗ ꯉꯥꯡꯅ ꯉꯥꯡꯅ ꯐꯣꯟꯗꯨꯒ ꯀꯥꯔꯠꯇꯨꯒꯁꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯀꯥꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯖꯒꯤ ꯀꯥ ꯇꯝꯅ ꯄ꯭ꯔꯕꯞ ꯀꯨꯝꯊꯈ꯭ꯔꯦ꯫